ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯀꯩꯊꯦꯜꯃꯥꯟꯕꯤꯗ ꯂꯩꯕ 39 ꯁꯨꯕ ARꯒꯤ ꯄꯣꯁꯇ ꯂꯩꯕ ꯖꯋꯥꯟ ꯑꯃ laikatnaba ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ, ꯃꯔꯤꯅ laikatnare꯫ ꯋꯥꯔꯣꯏ ꯆꯤꯡ ꯀꯩꯊꯦꯜꯃꯥꯟꯕꯤꯗ ꯂꯩꯕ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁꯇ ꯂꯩꯕ ꯂꯦꯟꯁ ꯅꯥꯏꯛ ꯑꯃ laikatnaba ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯄꯣꯁ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯑꯇꯣꯞꯄ AR ꯄꯔꯁꯣꯅꯦꯜ ꯃꯔꯤꯅ ꯍꯧꯖꯤꯛ ꯔꯤꯝ ꯍꯣꯁꯄꯤꯇꯥꯜꯗ laikatnari ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯦꯟꯁ ꯅꯥꯏꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯔꯥꯃꯥꯁꯪꯀꯔ ꯑꯄꯣꯛꯄ ꯀꯄꯤꯜ ꯗꯦꯕ ꯔꯥꯝ ꯀꯧꯏ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯅꯛꯄꯨꯔ ꯕꯥꯂꯤꯌꯥꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯔꯥꯏꯐꯜꯃꯦꯟ ꯅꯝꯕꯔꯅ F33003339P ꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯤꯝꯁꯇ laikatnarꯤꯕꯁꯤꯡ ꯑꯗꯨꯅ ꯍꯕꯤꯜꯗꯥꯔ ꯑꯃꯣꯁ ꯌꯥꯗꯕ ꯆꯍꯤ 94, ꯘꯅꯁ꯭ꯌꯥꯝ ꯆꯍꯤ 93, ꯐꯨꯜꯆꯥꯟ ꯆꯍꯤ 53 ꯑꯃꯗꯤ LT ꯀꯤꯃꯥ ꯆꯍꯤ 93 ꯅꯤ ꯍꯥꯏꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯂꯦꯟꯁ ꯅꯥꯏꯛ ꯔꯥꯃꯥꯁꯪꯀꯔ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:12 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣꯕꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯃꯥꯡꯂꯛꯄꯗꯒꯤ ꯈꯨꯗꯛꯇ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯃꯍꯥꯛ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯈꯪꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁ ꯑꯗꯨꯗ ꯂꯩꯕ ꯑꯇꯣꯞꯄ ꯄꯔꯁꯣꯅꯦꯜ ꯃꯔꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯂꯥꯏꯑꯣꯡ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ laikatnaki ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ARꯒꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯃꯔꯤꯅ laikatnarꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔ QNet ꯐ꯭ꯔꯣꯗ ꯚꯤꯛꯇꯤꯝ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯗꯨ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯅꯣꯏꯗꯥ ꯁꯦꯛꯇꯔ 143 QNet ꯚꯤꯛꯇꯤꯝꯁꯤꯡꯅ ꯑꯆꯨꯝꯕꯕꯨ ꯅꯥꯊꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯁꯤꯗ ꯄꯜꯂꯤ꯫ QNet ꯁ꯭ꯀꯦꯝꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯄꯔꯆꯦꯖ ꯄꯣꯂꯤꯁꯤ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯣꯠꯁꯤꯜꯂꯒ ꯃꯤꯌꯥꯝꯗꯒꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯜꯀꯌꯥ ꯈꯣꯝꯒꯠꯈꯤꯕ QNet ꯑꯁꯤ ꯁ꯭ꯀꯦꯝ ꯑꯃꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯔꯒ QNet ꯁ꯭ꯀꯦꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯑꯁꯤꯗ QNet ꯑꯁꯤ ꯁ꯭ꯀꯦꯝꯅꯤ ꯈꯪꯉꯐꯥꯎ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯦꯛꯁꯟ ꯑꯃꯐꯥꯎ ꯂꯧꯕ ꯉꯝꯗꯅ ꯂꯩꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯀꯝꯄꯅꯤ ꯂꯣ ꯇ꯭ꯔꯤꯕꯨꯅꯦꯜ NCLT, ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯣꯔꯄꯣꯔꯦꯠ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥꯅ ꯊꯤꯡꯖꯤꯜꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥ ꯄꯣꯁꯠꯅ QNetꯀꯤ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯀꯛꯈꯤꯕꯒ ꯂꯣꯏꯅꯅ ꯕꯦꯡꯒꯂꯣꯔꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯒꯣꯗꯥꯎꯟ 2023ꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯗꯒꯤ ꯁꯠ ꯗꯥꯎꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯦꯝ ꯑꯁꯤꯅ ꯀꯛꯆꯤꯡ ꯄꯥꯖꯤ ꯂꯩꯀꯥꯏꯗꯒꯤ ꯌꯦꯡꯈꯣꯝ ꯎꯃꯦꯟꯗ꯭ꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯠꯄꯨ ꯑꯃꯒ ꯂꯣꯏꯅꯔꯒ ꯆꯝꯖꯔꯕ ꯄ꯭ꯔꯖꯥ ꯀꯌꯥꯗꯒꯤ ꯏ ꯆꯨꯞꯂꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯂꯕ ꯋꯥꯐꯝ ꯑꯃꯅꯤ, ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯊꯥꯗꯣꯔꯛꯈꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ QNet ꯁ꯭ꯀꯦꯝ ꯑꯁꯤ ꯔꯟ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯐꯥꯎ ꯂꯩꯈ꯭ꯔꯕꯅꯤ꯫ 16 ꯃꯟꯊ ꯐꯥꯔꯛꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯇꯦꯟꯊꯥꯈꯣꯜ ꯑꯁꯤ ꯇꯥꯕꯤꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕ ꯃꯤꯀꯨꯞꯇ KCP PWGꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯨꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯥꯎꯟ ꯑꯃ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯋꯥꯀꯠꯇꯒꯤ ꯔꯤ-ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯁꯤꯃꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯚꯤꯛꯇꯤꯝ ꯀꯌꯥꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤꯕꯨ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯇꯧꯕꯒꯨꯝ ₹90-50 ꯅꯠꯇ꯭ꯔꯒ crore 2-2.5 ꯄꯤꯔꯒ ꯅꯝꯊꯒꯅꯤ ꯈꯟꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯂꯩꯒꯅꯤ ꯈꯟꯕ QNetꯀꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯁꯥꯒꯤ ꯊꯋꯥꯏꯗꯒꯤ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯀꯌꯥꯕꯨ ꯂꯨꯝꯅ ꯂꯧꯖꯕ ꯅꯈꯣꯏꯒꯨꯝꯕ ꯁ꯭ꯀꯦꯝ ꯇꯧꯔꯒ ꯄ꯭ꯔꯖꯥꯒꯤ ꯏ ꯆꯨꯞꯀꯅꯤ ꯈꯪꯗꯕ KCP PWGꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞ-ꯑꯇꯣꯞꯄ ꯑꯆꯨꯝꯕꯕꯨ ꯄꯥꯝꯖꯕ KCP PWGꯒꯨꯝꯕ ꯀꯔꯞꯁꯟ ꯇꯧꯗꯕ, ꯁꯦꯜ
piraga achumba bu losinba yadaba ichil inau kya ama ima laibakta leiri haibasi qnet ki mafamda thamjari oidaba kya awoiba saraga ngangliba umendro yengkhamgi statement lali haina proof taunaba document association gi mafamda watana lay victim amadi accused sing pullaga phaminaduna achum aran pulap khannaminasi mapa laibakta leiraga achumba sabagi mahut ima laibakta laaga achum aran puthokminasi amadi victim oihoriba kayagi justice phangansi haibasi association gi maikaidigi thamjari Purchase policy haidolaga toramba taragadi ngasigi qnet ki mayokta kholau laurlibasi lauramdabasu yai nakhogi amotpa asoibaduna yeknaba yamlakpani purchase policy phajana hairamba taragadi kanana su lau ingkho sana lupa yontholaga dinner set amadi wristwatch kaidonungdusu leiramoi nasagi asoibasu nasana khangjau amadi corruption toraga achumba nathagi khanbasu qnet na manipur da tawdaba phai haibasi su thamjari qnet ki matangda mapalamda leiraga awai akhumgi wafamsi toklasi nakhoina chumba taragadi leibak miyam khangna open da discuss tawduna achum aran puthoknarasi Delhi amadi Noida da lotuna leiraga selna achumba leigeni khanba wahai thadoklo amadi achumba pamjaba KCP PWG gumba ichil inau amadi government official kyana su Mendro Yangkhom amadi magi khutpu asibu Manipurda purakpiduna achum aran puthokpada mateng pangbiu haina victim singgi makaidegi hanna haijari haina makhogi press ni release asida palle atopa post amada phunal maring village na thadorakpa notice amakha mayamda pathokjarake notice asina maram oiraga lamdam asigi mipum khudingda wafam ama khanghanjari madude ngasi tang 23 January 2025 Monday numittagi hauraga phunal maringi view point yengba lakpa visitor singna ayuki pung 3 dagi 13 phawwa khaktada changba yagani ibudau phunal ningthau khurambagi oinadi athingba leijade mafam asida mayai ka bachinjak sizinaba yaroi amadi phunal ningthau telhaibagi khubamda amang asoi toksin bidanabasu haijari hariba wafamsing asigi ona tainabada thabak kaya tauramba thoklabadi maduda tholakpa afafata daita isa isana pujagadabani tampaki isilinau punamaknasu mateng pangbinaba haijari haina akhoigi women society amasung youth club and village authority chairman phunal maringna khuyek biduna akhoigi notice asi thoragli ngasigi matang sida video si loisinjarage channel sibu nusi biduna subscribe toksun view haijari thank you